Malemgi nupi ki numit na lakpada nupi oibi singna nad kunai lon senmit lon amadi leisem lon da lauduna lakliba thodang sing adu korkom na ikai khumna bu utpagal loina na yaifa pausal pirakli hayang pangthokadoriba malemgi nupi ki numit asiga mari leina na lona thingkrabal lalholup singi apunba lup ama oiriba korkongi media coordinator m sakhena thadorokpa cherolaman hai chahi asigi malemgi nupi ki numit asigi themdi accelerate action haibani Thim asi Manipurda oiriba nupi singi fibam asiga kadai fauba mari leinaribage amadi chusinnabagi haibasi khanabagi tangai fadaba lei adubu leibak asida nupi gi hakki damak changsiliba khongjang singi oirakliba fibam asidi International Women's Day gi nunggi wakhalon asiga ona taina bagum uba fangli nupi sing namthabagi thong kya ama lamdam asida ngasisu lepat laitana chathari masida natana nupi singi marakta leiramba makoi gi apunba lingsel apunbagi pangbal adusu angam athau yaitong khamdongba singna tongan ba pambai kya sizinaduna thukai bagi thong kya leptana chathari lamdam asigi nupi singna leibaki oiba lurba tanja amadi thogai kya da khongfam lengdana punna lepminaba haiba mahok sadagi leizarakpa apunba thongna lingzel adu lengake angam athau yaitong khamdongba singna singkup sana thugairei miyamgi thabak tawba ngamdraba miyamgi mihutni haina leiriba miyoi singi yumda makoigi mathau dang pangthoku haina changsiluba miyamgi thabak tawjariba nupi oibi singa pukchil singdaba luchingba saba sing adugi langda thuraba icham chamjaraba nupi sing aduga mukna halei nupi oibi kya luchingba saba sing adugi punsi amadi lanaigi lanthum ngakpada sizinare maram asina accelerated action for gender equality hairiba nunggi wakhalon asigi matung inna thabak thoram sing paikhatpada tangai fadaba nupi singki apunba saktam asigi matangda aikoina ngasidi nainaba amasung apunba saktam puraknaba honaba asi yamna chawna mathau tarei lamdam asida democracy gi maikhum uptuna pangthok liba mikal singda lairaba imungi nupi kya sel piduna pizza pithaktuna khalda saruk yahali su nomduna sel tanbagi mahutta wadana sel tanbagi nat ama sengalaki kumja lising amaga chamapan marifudagi chatharakpa maira paibigi iho asina india gi namthabagi thoksil kya thengnadun lakle hokhiba nupi lan ani amasung hojik chathariba maira paibigi iho asimal loilam lengaki mayuktani ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯂꯝꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗꯒꯤ ꯍꯤꯔꯝ ꯀꯌꯥꯗ ꯃꯥꯡꯖꯤꯜ ꯊꯥꯔꯤ ꯏꯍꯧ ꯑꯁꯤ ꯉꯁꯤꯁꯨ ꯂꯦꯞꯄꯠ ꯂꯩꯇ꯭ꯔꯤ ꯀꯨꯝꯖꯥ 2022ꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯤꯕ ꯈꯨꯠꯅꯦꯛ ꯂꯥꯟ ꯑꯁꯤꯗꯁꯨ ꯅꯨꯄꯤꯁꯤꯡꯗ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯊꯣꯛꯇꯨꯅ ꯏꯍꯧ ꯆꯠꯊꯔꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯑꯍꯤꯡ ꯌꯥꯔꯦꯛꯂꯤ ꯐꯤꯕꯝ ꯑꯁꯤꯗ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯀꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯣꯏꯔꯤꯕ ꯀꯩꯊꯦꯜꯒꯤ ꯁꯦꯟꯃꯤꯠ ꯀꯥꯏꯔꯦ ꯆꯥꯎꯈꯠ ꯂꯝꯕꯤꯗ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯝꯕ ꯀꯥꯏꯍꯟꯗꯨꯅ ꯁꯦꯟꯃꯤꯠꯇ ꯃꯤꯈꯥ ꯄꯣꯜꯂꯦ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯃꯨꯛꯅ ꯍꯟꯗꯨꯅ ꯊꯝꯂꯦ ꯂꯧꯐꯝ ꯍꯦꯛꯇꯔ 10,000 ꯍꯦꯟꯅ ꯂꯧ ꯎꯕ ꯌꯥꯍꯟꯗ꯭ꯔꯦ ꯑꯃꯗꯤ ꯂꯝꯕꯤ ꯐꯣꯡꯅ ꯊꯤꯡꯂꯕꯁꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯐꯤꯕꯝ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯃꯔꯨꯑꯣꯏꯅ ꯂꯥꯏꯔꯕꯁꯤꯡꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤꯒꯤ ꯅꯨꯃꯤꯠꯇ ꯏꯔꯝꯗꯝꯒꯤ ꯅꯨꯄꯤ ꯈꯨꯟꯅꯥꯏꯒꯤ ꯃꯥꯟꯅꯕ ꯍꯛ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯑꯣꯠ ꯅꯩꯕ ikai khumnaba manghanba tawdanaba korkomna thengnaba yaba pumnamak thengnakhini ningkha tambagi asengba maho phangjatriba iramdamgi nupi khunaide struggle tawba haibasi natana aikhoigi lambi leite hainasu cherol sina makha tana phongdorokli